ꯑꯩꯈꯣꯏ ꯈꯣꯡꯁꯥꯟ ꯏꯍꯨꯝ ꯇꯝꯖꯔꯛꯂꯤ ꯌꯥꯏꯐꯔꯕ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯆꯩꯆꯠ एप्रिल तारीख 30 2025 नुमित असिदा वांखै थमान खोंदगी हौरगा मियाम की अचौबा खोंचत अमखक चचरक्लिबा सिदा मियाम हुकना सौगत्पियु ngasiga sigumlaba numit asi thauram masi aikhoina matam sangna isagi lining laison inat pumnamak kauthoktuna matam kuina anam aha tuduna leiruraba matungda lising amaga samapan ni fugamanga ngasigi kalen gi humni panba numit asida lairoi khaba ahal ibungo kunthraga nipana amuk anna wangkhai thambal khongda mai asing ba paiduna wasak pareina duna aikoi gi ipana tipuna lining laison amuk anna sanahan kiba numit adumakni hairiba kalen gi humni panba numit asidagi hauraga aikhoina amuk anna isagi lining laison sonjaduna chatjaduna masigi malegi thakta aikhoisi malegi thakta picture abasu aikoi proof ase masagi lining leijaba masagi loan leijaba masagi mayek leijaba masagi top topa tijet taka na top topa kunai loan leijaba top topa adugun baluk amani haina sakta masigi jadi Malengi thakta miyam na sakuna ribasima layoy khaba ahli kokon khaga ni pana ngasi kalen gi humi pan basida wasak paray na duna amuk hanna maitay lining buning singhan duna ikoina ngasi ikoina numit ati buning sing pamkhoi khanda duna sing khawram basi pamkhok jabani wangkai thambal khongdagi tongan ba thongi khoram kaya tawjaraga apaba kumhamda apaba thamiron kaya tawjaduna lining light from galoina nga dulu iseng gurugaraga lining from na pagkit palibon ni wa laga miyam gawa yai parabang miyam sabar miyam goiba hogal haina lekai dam dam masida leki di ba lekam aikoi kuting Nikat progresi haina kali panga namita paray na na hauba isga magatama pati po mangana aikoi tahi mai po suraglaba namit ate go aikoi ay pangkrok na langsari ka aikoi sa magpangkahan na anam ahal po na mating layba kunay amati mating layba yun ang mga na sabi like son Yaifaraba kalen gi humni panba yumsakaisa numit chaichat April gi tarik 30 2025 numit asida wangkhai thaman khongdagi hauraga miyam gi achoba khongchat amakhak chacharakiba sida miyam hukna saugatpiyu ngasiga sigumlaba numit asi thauram masi aikhoina matam sangna isagi lining laison inat pumnamak kauthoktuna matam kuina anam aha tuduna leiruraba matungda lising amaga samapan ni fugamanga ngasigi kalen gi humni panba numit asida lairoi khaba ahal ibungo kunthraga nipana amuk anna wangkhai thambal khongda mai asing ba paiduna wasak pareina duna aikoi gi ipana tipuna lining laison amuk anna sanahan kiba numit adumakni hairiba kalen gi humni panba numit asidagi hauraga
ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯁꯣꯟꯖꯗꯨꯅ ꯆꯠꯆꯗꯨꯅ ꯃꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯤꯛꯆꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯩꯖꯕ ꯃꯁꯥꯒꯤ ꯂꯣꯟ ꯂꯩꯖꯕ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯖꯕ ꯃꯁꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯥꯠ ꯇꯣꯞ ꯇꯣꯞꯄ ꯈꯨꯟꯅꯥꯏ ꯂꯣꯟ ꯂꯩꯖꯕ ꯇꯣꯞ ꯇꯣꯞꯄ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯗꯨꯅ ꯉꯁꯤ ꯄꯤꯖꯔꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯤꯕ ꯑꯁꯤꯃ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯏꯕꯨꯡ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯄꯥꯟꯅ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯁꯤꯗ ꯋꯥꯁꯛ ꯄꯔꯩꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯈꯟꯖꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯋꯥꯡꯈꯩ ꯊꯝꯕꯥꯜ ꯈꯣꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯅꯤ ꯊꯧꯔꯝ ꯀꯌꯥ ꯇꯧꯖꯔꯒ ꯑꯐꯕ ꯃꯐꯝꯗ ꯑꯐꯕ ꯊꯧꯅꯤꯔꯣꯟ ꯀꯌా ꯇꯧꯖꯗꯨꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯂꯣꯏꯅꯅ ꯏꯔꯨ ꯏꯁꯦꯡ ꯏꯔꯨꯖꯔꯛꯂꯒ ꯂꯥꯏꯅꯤꯡ ꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯒꯤ ꯋꯥꯡꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗ ꯌꯥꯏꯐꯔꯕ ꯈꯣꯡꯆꯠꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯄꯤꯖꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯔꯕ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯆꯩꯆꯠ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 30, 2015 ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯈꯩ ꯊꯝꯕꯥꯜ ꯈꯣꯡꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃꯈꯛ ꯆꯠꯆꯔꯛꯂꯤꯕꯁꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯧꯒꯠꯄꯤꯌꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯏꯅꯥꯠ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅ ꯑꯅꯝ ꯑꯍꯥ ꯆꯨꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ 1995 ꯉꯁꯤꯒꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯏꯕꯨꯡꯉꯣ 34ꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯡꯈꯩ ꯊꯝꯕꯥꯜ ꯈꯣꯡꯗ ꯃꯩ ꯑꯁꯦꯡꯕ ꯄꯥꯏꯗꯨꯅ ꯋꯥꯁꯛ ꯄꯔꯩꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯅꯤ ꯍꯥꯏꯔꯤꯕ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯁꯣꯟꯖꯗꯨꯅ ꯆꯠꯆꯗꯨꯅ ꯃꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯤꯛꯆꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯩꯖꯕ ꯃꯁꯥꯒꯤ ꯂꯣꯟ ꯂꯩꯖꯕ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯖꯕ ꯃꯁꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯥꯠ ꯇꯣꯞ ꯇꯣꯞꯄ ꯈꯨꯟꯅꯥꯏ ꯂꯣꯟ ꯂꯩꯖꯕ ꯇꯣꯞ ꯇꯣꯞꯄ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯗꯨꯅ ꯉꯁꯤ ꯄꯤꯖꯔꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯤꯕ ꯑꯁꯤꯃ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯏꯕꯨꯡ 34 ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯁꯤꯗ ꯋꯥꯁꯛ ꯄꯔꯩꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯈꯟꯖꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯋꯥꯡꯈꯩ ꯊꯝꯕꯥꯜ ꯈꯣꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯅꯤ ꯊꯧꯔꯝ ꯀꯌా ꯇꯧꯖꯔꯒ ꯑꯐꯕ ꯃꯐꯝꯗ ꯑꯐꯕ ꯊꯧꯅꯤꯔꯣꯟ ꯀꯌా ꯇꯧꯖꯗꯨꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯂꯣꯏꯅꯅ ꯏꯔꯨ ꯏꯁꯦꯡ ꯏꯔꯨꯖꯔꯛꯂꯒ ꯂꯥꯏꯅꯤꯡ ꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯒꯤ ꯋꯥꯡꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗ ꯌꯥꯏꯐꯔꯕ ꯈꯣꯡꯆꯠꯁꯤꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕꯅꯤ ꯊꯣꯛꯇꯗꯨꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤꯗ ꯁꯤꯟꯖꯂꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯒꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯡꯑꯣꯏꯗꯗꯤ ꯍꯦꯟꯅ ꯌꯥꯏꯐꯕ ꯍꯦꯟꯅ ꯑꯐꯕ ꯍꯦꯟꯅ ꯊꯧꯔꯝ ꯊꯧꯗꯥꯡ ꯌꯥꯏꯐꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗꯨ ꯊꯦꯡꯅꯕꯤꯔꯝꯃꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯏꯐ ꯈꯣꯡꯆꯠ ꯑꯁꯤ ꯃꯊꯪ ꯄꯨꯡꯑꯣꯏꯗ ꯌꯥꯏꯐꯕ ꯍꯦꯟꯅ ꯆꯥꯎꯕ ꯈꯣꯡꯆꯠ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥꯅ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯜꯂꯥꯎ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯥꯎꯃꯤꯟꯅꯔꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯏꯃꯥ ꯏꯔꯩꯃꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯅ
会。